Manipur Top Channel dagi video amta update tawjage ngasi nungtil phongbase phongna January gi tang 19 mayumdagi thokhibi leisabi ama sina phangle ngasi ayu anganbada mayumdagi thokhiba nupi masa ama singningai oiba mawngda mayang Imphal Police ki manung sanba irong saisaba kangjebung lampak manakta leiba farm amagi manakta isingna tadu siramle Siram Kibadu, Miss Wasima Saitaraga Mapan Apokpa MD, Zamaudin Yaripok to Lihal Hairok Rotagini, Asiba Haksang Miyamna Tengnarapadi Police Pau Pirba Matung, Forensic Expert Tim Laktuna Yengsilaba Matung, Lokalaba Matung, Rim Smoke the Tanam Lab. Isingna long na tauraga lairam kiba adu makut animak tunglomda pulamki masada setpa pirolsing mafam sadana lairam ki mahak ngarang numidang sak toklaba matung mayumdagi irap laptana leiba hauzik naraga leiba manegi manakta seba satkibadagi numidang pung tara taba phawa manegi manakta lairamlaga thokkibadagi ngasi ayuk sina phangkibane imung manungna mahak sien chongma tawramgadra haina laina kibani haina su pausina makatana phungdoragli. Thank you.